अहंबदा मरोइबा पाव असम राइफल्स ना मोरेदगी इम्फाल तमना पोचै पुदुना थौलकपा गाड़ी सिंदा ngaihak laitena athingba kaya pibadagi karbar tawriba miyoi kaya yauna driver singda awaba kaya mayok nalle hairi amadi satpangamdre bhot lepangam haijin biduna wafam asimak Delhi yauna sandok lamba ase yamna nuaite asigumba chinthok ase sandok pirakano natrabadi aingi oiba chairak phangani haina SB rana phongdokre khurumjari poni tv na sandok saba manipuri pau miyang tabiriba singbo JOYSHREE na tramna oksare haujik pau sandok na pijari Assam Rifles na more dagi impal tamna posai puduna tholakpa gari singda athingba kaya pibadagi lambi asida karbar tawjari ba miyoi kaya yauna driver singda awaba kaya mayok hale hairi Manipur lengang na miyang sangbinaba lambi asida service tawriba driver singna pungning singsilakli driver amana reporter singda hai COVID-19 na tha kaya awaba mayok na duna driver sing imong puna pa honabada saiteng kaya phangduna lagli masida imphal more lambi ge khudeng thabi se posta leiba kunchuba Assam Rifles na lambi asida cheliba pochei puba gari sing maru oina gari sing da more rom dagi imphal tamna tholakpada tongning ba mawong da tawduna chana thaknaba chanam tilau hawai na singba polam sing hana beg yangkhai humpurom puduna Yaramba adu ngarang dagi amu Assam Rifles na bag nipu dagi hena puba yaroi haiduna atingba thamkre masida natana electronics item cosmetic sabon haira yauna tongan ba polam sing puba yaroi haiduna atingba thamkre bora amada lupa chama gari bhara lauribani loinana masidagi mathakta thaugi lupa lising nipan khaidokhiba imung manung thaknaba honabada driver sing awaba ama mayok nale Imung manung puba ngamdabadagi pibam amada leire haire driver sing steering paiba toklaga lengak na thabak oina pibiro haire oirakliba pibam asida lambi asida karbar macha tawjariba miyoi sing yauna gari driver kaya Assam Rifles ke yathang inba honabada awaba mayok nale masida natana lambi asida imphal dagi GST yauraga India gi pochai sing more tamna posalapadaso lambi asida leiriba police commando kharana paisa loduna lagli haire More manung da auto driver sing na pochai puba gari sing dagi lupa chama lore makoi ase UG group ki miyoi sing oibra haibase wahang hangningai oire haire more kaithel da parking gi paisa loba miyoi sing na so more gi atopa mafam amada gari khamduna leiba sing dagi so chatuna parking paisa lobagi thabak sing toina sathare makoi ase mari leinaba sing na yengsin bio haina driver sing na apel tawrakli ekoi more lambi sida aikoina diai thoroga itu isa thangnaba honariba laisu tamnana bo honariba sida awaba mayam mama lairibasi masi hauji hana lambi sida bora nifu yangkhai dala leven phodo pupi be jane na harame adudagi amaka hojingna bora nifu dagi hena puba yaroi na hare thauna lupa lising nipan chare bharana bora amdu lupa chama kalore lauriba lupa chama si bora nifu khak pura aga di thaugi paisa konaribra itu ichana ikoi karai dagi thak torba kam todoriba sigi si aikoi gi sarkarna kitang engjan biraga ikoi je hingnanoba lambi am sinbiba sarkarna puba yadaba pot ikoi ngasi boda mo pujate adagi tilhau chanam haiba semadi imu khudimaka sizinariba posi bodo bora ni fudiana puba jaroi hadadi aikoi line si matau karamna chattoino hauji su gari bora ni fudi henna jaroi na haidina aikoi jumda ana ek jawba hoji unaba phangdabai poisan leire Kumbi Kendra gi intending candidate SB rana lamjing duna ngasi wango gi public ground gi hauduna Masing yalaba mahaki worker singaloinana lakadoriba Manipur gi election asiga mari leinana asoba road show ama pangthokre road show adu kendra asigi manung chanba borayangbi phauraga napat yauraki aduga amok halaklaga kumbi dagi laitan popi salang konjin saiton torbong bangla phauduna laklaga langthabam da amok halaki ngasigi gari chama henbana saruk yakiba road show adu pangthoklaba matungda SB rana haike Mahapu chapang amdre bole pangam laroi haijin biduna wapam asimak Delhi yauna sandok lamba ase yamna nungaite haike matungda asigumba chinthok ase sandok piganu natrabadi aingi oiba chairak phangani haina mahangna phongdoke ngamba ngamdaba candidate masen lemin nagadabani ngambara ngamgini akabana ka hili tu hubuna tu hore aishu mapalak lebe bhot se
Marira Kare Mangature. Hzik Adugumba Mayama Tinarka Sway Kanagumba Kindi Amaboy when a whole leperway Hydra Masana of Fork Panatana. I queen a board pamba, a missing with my cheers and Hydana for pregnant land at Tokiba. Within Makno, Nasi meet as the gay Hagna, Mediaki to the Nasi Luxury, Madugumba, Aranba, propaganda of washing say, Nasidagi Hana Tobirano, Karigumba Torpa Taragadi, Moy, Iron Lady Habidumadi, Hangas and Hydana, Nasi in Michigai Hamas. Uripo Kendra the Lady Ba Ana Layangi Kudong Sadaba, Mayong Nava Mapong Kudimagta, Lemna Layang Bagitaba, Paikat Lagani Haina, Uripo Kendra the Nauna Mikal Tennagadoriba, Kumbo Mayum Sure Singna, Nasi Langol, Aying Lekaida, Awanba Uripo Kendrana, Sinduna, Pangtopa, No Magi Oiba, Freak, Medical Camp Amada Haikre, Nasigi Camp Aduda, Chorang Namioy, Jamri Mok, Lemna Layangi, Amadi, Lemna Hidak Langtaksu Piki. Shuresna Pamui Singda Haiki, Nasigi Medical Camp Asi, Anirak Suba Oina Pangtopani, Rims Asi, Uripo Kendra da Laiba Hospital ni Adubo, Mapam Asida Laktuna, Layang Bada Kudong Sadabakaya, Laiba Sing Adu, Karadang Oirabaso, Kokhanabagi Pandamda, Suresh Singna, sponsor Tauduna, Awanba Uripo Kendra na Luchingduna, Nasigi Medical Camp Asi Pangtopani. India government ki policy program gi matung ina doorstep ta yumthong khuding satuna government gi scheme sing miyam da phangalo haibani maram aduna lekai da miyam da sathok chasin gi khudong sadaba sing leiba adu yengduna ngasi gi free medical camp assistant bani makhatana lekai da free medical camp pangthok ning ba leirabadi maira paibi amadi club sing na habira u paisa amata tingdana hidak langthak su lemna piduna miyam gi khudong sadaba sing adu kokhanaba honajage haina Suresh na Fongdoke. Silisi Anirak Suba, one day medical care ni Ahanda Prasam Kaisilaga, Nasina Langoni in the Kaida Simoni, Aduga Nasi Silibasi Pandam Day, when a Uripo Kenda, the later the shoe, then hospital Sanction to the Bumchada Mapam Yenga, as I Bumchada and with the passenger any local club, not to the Maira Pibina. Sitting the later shoot medical camps with the West Alaga, situation except company, upon the situation in the arrangement of the lake, and then when I medical club Singa, when Nigeria medical camps from later the Sinjage, and we must have the shoe, see medical one day medical camps in a siege, not about Hapta Pudingi, Tanja, not normalizing Pudingi, where you can the Uripo Canada, Sin and we find Numenini Satarakpa International Conference on Human Rights and Global Pandemic Issue and Response Ngasi Bisnupur District SK Women College da Loishin Kre University Grants Commission UGVC gi miyang makada College asigi Human Rights Department North Kamrup College Assam amasung Naurem Birahari College Manipur na punna sinduna pangthokiba conference aduda College asigi Principal Dr. W. Robindrana matam pumbada isagi duty amadi responsibility punna ngakna satkadabani isagi responsibility khanglabadi problem khudingmak solve tawang ngamgani haike loinana conference asige recommendation punama government ta thaduna khangangani hainaso mahangna phongdoke. We never remember our duties and responsibility. This is the main issue. So first of all, we have to remember, we have to know our responsibility also. After this, we can face all the problems, and we can. And lastly, I would like to say, Ozan Mitra, that please try to make a point in this recommendation for this seminar, and then I will all the recommendation we will try to send to the government, and will push to the implementation of the recommendation for this seminar. Manipur Police ke Director General of Police L.M. Khaute ngarang volunteer retirement laukre mahaki volunteer retirement ado Ministry of Home Affairs da tharaba matung ayaba pirakpadagi ngarang thabaktagi pothakibani hairi L.M. Khaute thabaktagi potharaba matung da politics da khongdaduna lakliba tarani toisuba Manipur State Legislative Assembly ge mikhalda Churanchampur AC dagi mirep oina thengnanaba yai hairi Paugi maraktan aten by break amatang logzari
Leho Kunai Kanva Luptin Lakalgi Mapo Kumon Foundation Dega Mari Lainana Pangthok Zaba Hayengi Dama Gelhomi Ekoi Pulasi Haiba Wakal Parinda Lakalga Kusam Naduna Chatminariba Farmers Club Kikal Isak Lipul Amadi Puyana Puthok Saba Leivak Ningba Amadi Matamisai Taramathoy Khak Phongjabagi Thauramama Lakliba Poinu Gitare Nipanba Irai Numit In Kumzali Singaniga Kungamathoi December ki tarik tarada Awang Biosida Laiba Asa Cinema Holda Pangthok Saragani Isai Singasibu Sakpigadaba Saisakpu Singdi Lakshmi Thongram Pinky Saikom Amrika Sorokhaibam Arvin Nachingbani Masida Sunatana to Pasaisak Kayamasu Miam the Kudol Tamjagani Tauromasida Aimol Kodam Pai Kulgi Kunja Singna Aimol Jagoi Kimaski Jagoi Kanglofna Togal Jagoi Kudol Tambigani Hairiba Tauromasida Ireisa Singna Sarugyabiu Tauram Mapung Phan Biu Yelhomi Gilipul Chelen Biu Haina Lakalna Nolukna Paujinjeri Breaking Matung the Mayam Butaram Nosari, Makataba Pausingda. Impal West ki Laimakong outpost da posting taba, Haukiba November Thagi, Tang Kun Mapanda, Manung Matam Sadana Lakidraba, BDF personnel, Hawaibam Sunil Kumar Singhi, Loinabi, Hawaibam Premabati, Tingri Awang Lekaida, Laibada, Impal West District BDF Welfare Association ki Makaidagi, Sel Oina Lupa Lak Amagamakai, Ngarang Kusinakre. Sel Gitembang Asi Impal West ki SP Dr. S. Ibomsa Singhi Mijang Makada, BDF Singhi Mari Lainaba, District Welfare Fundage Pibani Haide. Tengbang Asi Additional SP T. Biswajit Singna Haktangnana Sunil Kumar Giloina Vida Kusina Kibani. Cycle SCG MLA Yamthong Haukeke Scott Oina Laiba, Yumnam Sanjet Makok Tugai Biraga, Ras Medicity Hospital da Tamlam Laga, Amok Hana Lakidre Haide, Mahak Auze Wakal Tadana Koma the Lady. Thogdok Asiga Mari Lainana, Ngasi Pawagi Manunda, MLA Amadi, Mari Lainaba Mioy Singna, Chap Java, Langla Lanjing Putok Trabadi, Akan Bakongjang Sangsilagani Haina, Sanjit Kiloina Be, Yumnam Bebena, Press Club Tap, Pangtopa, Paumisinga Unabada Pongtokre. Thawong Asi Laiminariba Scott Maselna, Hatok Naba Sinba Kojil Taurang Mali, Mahaki Mapuroibana, Masa Matanta Togzabana Te Loinana, Thawong Asigi Matanga, MLA da Pon Kayarak Tawada, Paibirakide Haina Bebena Haiki. Police Station Amadi Nilakoti da Laiba, Mari Shuba IRB ki posta, FIR Lokat Pinaba Haijarubada, Waka Cherol, Lobio Haiba Yakide, Hainaso Haike. Pungkun Mariki Manungda, Togdok Asige Langla Lanjin Putoktuna, Mara Laiba Mioy Singda, Chap Java Action Lokatrabadi, Impal Dimapur Road, National Highway 39, Tingjinba Yauna Kongjang Kaya Sangsingani Haina Pongdoki. All India Football Federation game Mijang Makada, Mamang Thagi Tangkun Mangadagi, Kerala da Satariba, Kuntaruk Suba Hero Senior Women's National Football Championship 2021 da title Lokraba Manipur gi Nupi Football Teambo, Thagatpa Phongdok Laduna, Manipur gi Chief Minister N. Biren Singh na Masamagna handle Tauriba Twitter da, Team gi Sanaroi Singh Amasong coaching staff da Lupa Lak Mangagi, Sel gi Mana Piragani Haina Ngarang Laktokre. Sanaroi Singh gi Singthaningai Oiraba overall performance adubo Sakang Laduna Manipur Sarkarna Sel Gimana Pinaba Wareb Laure Amaso Manipurna Nakoigi Damak Sautok Sai Haina CM Birena Fongdoki. Malengi Thakta Pangtokpa Kilometer Nipunitoi Dasmik Anigi Chicago Marathon 2022 edition da Hauzik Manipuri Association Canada gi founder member Oiriba Canada gi Calgary Alberta da Laiba Ahibam Pakpak qualified Oikre. Mahagna Chicago Marathon qualified Oiba Ngamba Ahanba Canadian Manipuri Oide Mahag Hokiba Chahi English training at Taratareta Pangtokpa Malengi Kwaidigi Chawa New York Marathon da So Saruyakre. Chicago Marathon Asi Malengi Kwaidagi Lemzaningai Oiba World Marathon Taruki Manung Chanba Marathon Race ni Loinana Marathon Asida Malengi Tongan ba Laibak Chama Henbadagi Lamjeloi Listing Kuntra Manga Romna Saruyagadori. Ngasi Impal da Pongba Pausi Singi Maroiba Pau Karagi Minasi. Sangai Express Afaspa Loktok Naba Party Mayamna demand Taurakle. Afaspa Loktok Naba Leptana Taksin Gani Kesangma CM gi Thawong Laibak Tibani Congress Anoba Secretariat ki Fibam Chief Minister na Yingsin Kre BJP na Masak Naiba Mioy Singi Mot Logadori Pokna Firm
इंसर्जेंसी की प्रॉब्लम असी सोशियो इकोनॉमिक की ओइबा प्रॉब्लम नि मसी मिलिट्री प्रॉब्लम नते कोरनाट संगमा हौखिबा पुंग कुनमरी दा मियोई कुनमरी पॉजिटिव ओइकी अनि लैखिदे दिसंबर 13 बु ब्लैक डे लाउथोक्तुना अमुबा फिराल अमसुंग बैनर थेटपगी खोंजंग संगसिलगनी नेसो अफस्पा लौथोक्त्रबदी एमएलए दगी रिजाइन तौगनी हाइरंबनी सीएम ओइरबा मतमदा करिगी तुमिन्ना लैरिबनो एन लोकेन नाहरोल की थौदांग बीजेपी ना पार्लियामेंट्री फोरम ऑफ गवर्नमेंट की आत्र लैहंद्रे कैबिनेट मिफमदा सीएम न मंगक नोमलबदी यारे नोमद्रबदी याद्रे मणिपुर पुलिस की डीजीपी एलएम खाउते वॉलंटरी रिटायरमेंट लौखरे असेंबली मिखलदा मिरेप ओइगदौरी अपना दल एस की प्रेसिडेंट की हेलकपगी पुलिस वाकत्रे एमएलए यामथोंग हाउकिप की स्कॉट अमा मकोक थुगाइरगा हॉस्पिटल दा थमलमले हुयेन लंपाव पब्लिक प्लेस सिंगदा अयाबा याउदना इलेक्शन की फिराल बैनर थेचिनबगी मायोक्ता हाई कोर्ट ता वाकलकले विशेष संपर्क अभियान की प्रोग्राम पांगथोकलगनी सरदा एनपीपी ना अफस्पा लौथोकनबा होनरगनी कोरनाट संगमा हौजिक अरोइबदा मरुइबा पाउ अमु हना असम राइफल्स ना मोरे दगी इम्फाल तमना पोचै पुदुना लापा गाड़ी सिंगदा ngayak leitana atingba kaya pibadagi karba tawriba miyoi kaya yauna driver singna awaba kaya mayung hale hairi amadi satpangamdre bhot le pangamlaroi haijin biduna wafam asimak delhi yauna sandolamba ase yamna nuaite asigomba chinthok ase sandopiganu natrabadi aingi oiba chairak pangani haina SB rana phongdokre hauji ki oina poni tv na sandok saba manipuri paulo sinjare miyang tabiriba singbo amuka na khurumjare